ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯏꯉꯥ ꯏꯉꯦꯟꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯆꯍꯤ ꯈꯔ ꯂꯩꯁꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯕꯨꯛꯇ ꯂꯥꯡ ꯀꯥꯏꯕ ꯆꯠꯄꯗ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯥꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯂꯧꯐꯝ ꯑꯗꯨ ꯂꯥꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨꯅ ꯁꯤꯔꯝꯂꯤꯕ ꯂꯧꯐꯝ ꯑꯗꯨꯗ ꯑꯀꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯏ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯤꯑꯣꯡ ꯃꯤꯇꯧ ꯃꯥꯟꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯑꯃꯁꯨ ꯂꯧꯐꯝ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕꯒꯨꯝꯕ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯅꯔꯤꯕ ꯃꯤꯗꯨꯅꯗꯤ ꯑꯍꯥꯟꯕꯗ ꯂꯧꯕꯨꯛꯇ ꯃꯤꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯈꯜꯂꯨꯔꯒ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯉꯔꯥꯡ ꯎꯈꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯐꯝ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯧꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯕꯣꯛꯅ ꯂꯧꯔꯛꯇ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯉꯥ ꯐꯥꯔꯤꯉꯩ ꯅꯨꯃꯤꯠ ꯆꯪꯈꯤꯕꯗꯒꯤ ꯊꯨꯅ ꯌꯥꯆꯪꯉꯛꯇꯨꯅ ꯑꯕꯣꯛꯁꯨ ꯌꯨꯝꯗ ꯀꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯡꯉꯅꯤ, ꯃꯝꯁꯨ ꯌꯥꯝꯅ ꯃꯝꯃꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯧꯐꯝꯗ ꯁꯤꯈꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯂꯧꯐꯝ ꯃꯄꯥꯗ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯑꯕꯣꯛꯀꯤ ꯃꯤꯠꯇ ꯃꯀꯣꯛꯇ ꯀꯣꯛꯆꯦꯠꯀꯨꯝꯕ ꯌꯦꯠꯄ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯃ ꯑꯕꯣꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯕꯣꯛꯁꯨ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯑꯒ ꯂꯧꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯆꯪꯈꯠꯂꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯦꯡꯅꯧ ꯇꯝꯂꯦ, ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯑꯕꯣꯛꯅ ꯑꯃꯨꯛꯃꯨꯛꯁꯨ ꯍꯧꯒꯠꯂꯒ ꯉꯁꯥꯏ ꯎꯈꯤꯕꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯕꯤꯔꯤ ꯃꯆꯩ ꯑꯃ ꯊꯛꯄ ꯂꯣꯏꯔꯐꯥꯎ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯃꯆꯤ ꯂꯦꯡꯉꯝꯗꯦ꯫ ꯃꯗꯨꯗ ꯑꯕꯣꯛꯁꯨ ꯂꯧꯔꯤ ꯉꯥꯛꯄꯒꯤ ꯃꯤꯒꯤ ꯃꯤꯇꯝ ꯁꯥꯗꯨꯅ ꯊꯝꯕ ꯑꯣꯏꯔꯤꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯌꯨꯝꯇꯗꯤ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯕꯣꯛꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯣꯠꯅꯔꯛꯄꯗ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯑꯌꯣꯏꯃ ꯍꯥꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯕꯣꯛꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏ ꯂꯥꯞꯅ ꯎꯈꯤꯕ ꯃꯤꯁꯨ ꯃꯥꯟꯕ ꯑꯁꯥꯕ ミꯇꯝꯁꯨ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯈꯔ ꯅꯛꯁꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯕꯣꯛꯅ ꯀꯅꯥꯅꯣ, ꯍꯧꯖꯤꯛ ꯂꯥꯎꯔꯛꯏꯗꯨ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯁꯨ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯔꯤꯜ ꯂꯩꯔꯒꯗꯤ ꯏꯃꯥꯡꯗ ꯊꯣꯔꯛꯎ, ꯅꯪꯒꯨꯝꯕꯅ ꯀꯩꯗꯧꯕ ꯉꯝꯒꯗꯒꯦ, ꯃꯩꯁꯨ ꯌꯥꯎꯔꯤ, ꯃꯌꯥ 109ꯒꯤ ꯊꯥꯡꯒꯣꯜꯁꯨ ꯌꯥꯎꯔꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯃꯅꯨꯡ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯑꯕꯣꯛꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯪꯈꯣꯜ ꯌꯧꯔꯦ, ꯅꯪꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏ ꯑꯕꯣꯛꯅ ꯎꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯕꯣꯛꯅ ꯌꯨꯝ ꯌꯧꯔꯒ ꯂꯧꯐꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯉꯛꯄ ꯀꯤꯔꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯃꯨꯡꯒꯤ ꯃꯤꯗ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯑꯃꯅ ꯑꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯅꯦ, ꯅꯪꯅ ꯑꯗꯣꯝꯗ ꯂꯥꯏꯔ ꯃꯤꯔ ꯈꯪꯗꯕ ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ ꯍꯥꯏꯔꯤ꯫ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕꯁꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯃꯤꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯕꯣꯛ ꯑꯃꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯑꯃꯨꯛꯁꯨ ꯉꯥ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯉꯥ ꯐꯥꯔꯨꯁꯤ, ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯨꯝꯁꯤ ꯍꯥꯏꯅꯗꯨꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛ ꯈꯣꯏꯅ ꯂꯧꯐꯝ ꯇꯝꯅ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯑꯃ ꯁꯤꯈꯤꯕꯗꯨꯒꯤ ꯂꯧꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯩ ꯂꯩ, ꯗꯨꯛ ꯃꯩꯔꯥ ꯀꯠꯄ ꯑꯃ ꯑꯕꯣꯛ ꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯁꯨ ꯉꯥꯒ ꯑꯃꯠꯇ ꯐꯥꯔꯒꯨꯝꯁꯤ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏ ꯍꯨꯠ ꯂꯥꯎꯅ ꯂꯩꯗꯨꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯂꯧꯐꯝ ꯑꯗꯨꯗ ꯌꯣꯝꯄꯥꯛꯀꯨꯝꯕ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯕꯣꯛ ꯍꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯤꯅ ꯌꯨꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯕꯣꯛꯅ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄ ꯊꯣꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃ ꯁꯤꯈꯤꯕꯗꯨꯒꯤ ꯌꯨꯝ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯌꯨꯝꯈꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯣꯡ ꯊꯤꯜꯂꯛꯄ, ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯅ ꯏꯃꯨꯡꯒꯤ ꯀꯣꯜ ꯂꯤꯛ ꯆꯦꯈꯥꯏꯔꯛꯄ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯇꯧꯔꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯪ ꯃꯍꯥꯗ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯂꯨ ꯂꯥꯡ ꯄꯤꯌꯨ, ꯑꯩꯒꯤ ꯂꯝꯕꯤ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ, ꯑꯩ ꯀꯗꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ
kapambagumba yamna tawri haiduna hotel aduda wari sanaramisu hai pausing adu khangnarakpadage matam aduda akhoi lekai ki mioi singsu labuk romda kumbada mioi ani hum punna hongnaraga chalam asumna thama muk haukraba matungda laikhidraba nupi adugi imunga thangnana leiba ine amana abokta sumna pauk tamami ine akhoi ayuk haiba numidang haiba leitre akhoi de loina kinari nong masu nongalamdagi matam amada sumangda wai sitpagi makhol ama tai haiduna aigi nupana kanano onthokna nganna thabak phareda haiduna hagwalaga yumgi thong ado hangge tawbada thong adu di manungda lolaga leiram matam adu daigi nupasu kanamata hagwatna jimane thong so hangamdri masibu kanana no haiduna thong adu hangaga mapanda thoktuna yengubada angakpa kiba mataw amada mami sami nupi gumbagi mitam gumba manbi amana waisil amaga thungalomda tamna mami sami mangki madu urubadagi aigi nupasu wanthaduna laknai haiduna abukta paukta makhi asumna matam khara leiraga amuk laikhidraba nupi adugi thagi din yorokpadagi akoi pupugi bato laami pupusu thagi din katpadu yawba chalami adubu pupuna dilladu yawba chaluraga hek khalakpada abokta sumna paukta makhi hai mayamna chak chanaba horakpada nuksisu amata sittana ising thakpagi uptuna thammiba steel glass sing adu mathanta loina table mathaktagi tari mantok khaliba mathak adudagisu lechingumba ma chaitharakpagum tawrakhi dak charingai marak adudasu manam yamna namthiba manam amasu namaki khangde moigido tamnariba haidur karino gyanmen ga mata tadi akuichu chak chafangwa mata khangdre masida natana makoi mungi mioi singnasu mioi kharada sumna su pauk tamaki hai laikhidraba nupi aduna sijin naramba lulang sing adu ahing thengakpa matamda mioi amana loisanbagi mongda tawri yenguraga su lulang sing adu masi amata lengamde su hai chumira lalera menman amata tadi makoi su nupi duna sijin naramba lulang sing adu mai loina thadoki de leite haiduna pupuna abokta pauk tamam masigi matung yum madusu nongma gi sum tamnaba amade mana laikhidaba lophom madudasu thawai adu tattana ungna thengnaba yaurokpadagi makoi imungi mioi ama laktuna aboka pupuga kauba laki maduda pupuna kei leirake hangami maduda makoina sumna hairake mamaga inega horen numidang akoida amukta lakpi maibi kauraga laikhidaba thawai adugi kari maning thungdaba awatpa lehuri haiduna mangtaba haibra karino laigi thoram ama pangthokadawri madugini ngayaktang lengthokbiro hairami matam maduda koi pupuna ibungo madude mitop yawo yaramoine imungi mikhak tawgadaba thabakni madu kaya nungairoi hairam adubu lakpidaba yade hairamduna mioi adusu satki asumna numidang chai sing toaga abongna pupuda nungairaroi ngahakta yaubirusi hairam maduda pupuna aidi ngamoi nang kanano horaga chatki chu chalo aidi ngamoi hairaki aboksu pupuna yadabadagi thangnabadagi inema horaga numidang aduda chatki matam maduda imung aduna kaururiba maiba aduna sumna hairaki thabaga se aidi pangthokpa ngamoi noina hana sorat thage de loikrena suengonda takti hojikta ina mafam masida yawra akanda noina loina hairi masi afabo oiro madugi mahut laimang oina khuram thoksi moide hojik amangba lai olabane haiduna hairaki hai adubo yumbuduna yamandabadagi maibaduna thaba adu pangthoknaba numidang thenglaba michik mira kon tanaraktraba matamda thabak adu tawnaba sem sarami asumna mangdaba horakpada karaidagi no khangdaba masak masa udaba nupi amagi khunjenda kaptuna asumna hairaki hai baba aigi lambi udre ai yamna wari lambi si imamami kadaida chakkadorino ai khangdre aigi imagi pokminaba mayamba natraga manang nupa amana tena mukta kaphanduna aigi maike amukta takpiu ai leifam leitabadagi akhoi lawfam aigi lang thakfam aduda ai hojik su leiri hairaki aduga akhoi abokta su ibokki ming kauduna ine namona hanong magi do kibrane aidi inena aibu ubibatuda aidi harauman khiduna aigi khunjendo tabra yenge khana wahi kharasu haijabani adubu inedi aibu kiribani haiduna thangonon senduna maisu ulakhi madudake su upay mata leitri karigumba inena irenjana wangang na ba yaramagadi aigi pentaba khara haijage khanjabani haiduna hingna kapaki aduga sumna su hairam ai chalage aigi lulangche noina irenjana thambitrabanina ai puja khrage engonda pibiro aduga aigi mamadusu kobiduna tena mukta kaphanduna aigi lambi pibiro ai kuina leithaba yadre aibu salasi haiduna makhoi meyamna kaure hairamduna taramba khonjena du chap lepki asumna nupi adugi mamadu kauduna tena du kaphanduna lambi takraba matung
nupi adugi thawaidusu chatki. Asumna tamnarambasing adusu pharaduna imungdusu hanagum ingna chikna laiki haiduna ibokna wari libirambani. Hojikti aigi iboktusu laikidre. Masini mayam ngasigi Rian horror story. Adudi mathangi wari thagalakpada mayam punna muk thengnarasi. Ngasigidi mayamdagi kainanaba bidiyai laujari.